मरुइबा पाउसिंग पिजरे मणिपुरदा ngasi था तरुक तरेट की मतुंगदा चौखट माइकैदा अचौबा अहोंगबा अमा मियामना उबा फंगलगनी हाइना चीफ मिनिस्टर एन बीरेन थाजबा पीखरे। खुराई केंद्र के एमएलए सुओइरिबा एलडीए की चेयरमैन एल सुसिंद्रोना पुमलेन पार्ट की फिबम हकथेंगन चतुन येंसिनख्रे। रानी गाइडेन लिउगी पोक्नाफम लमदम ओइबता नतना अरोइबा याहिब तानखिबा लुंकाव विलेज लेंगाकना मिराइबिबगा पांखक ओइहौरी। खुरुमजरी टाइम्स ऑफ मणिपुर न्यूज मीटिंग ताबिरिबसिंगबु ngangon प्रियाना तराम नोकचबगा लोइनना पाउ संदोक पिजरे। मणिपुरदा ngasi था तरुक तरेट की मतुंगदा चौखट माइकैदा अचौबा अहोंगबा अमा मियामना उबा फंगलगनी हाइना चीफ मिनिस्टर एन बीरेन थाजबा पीखरे। वाफम असिंगसी बीजेपी मणिपुर प्रदेश न सिंधुना कांचीपुरदा लैबा पार्टी सिगे ऑफिसटा यूनियन बजेट 2020 की मतांगदा पांगथोकपा नोंमगी ओइबा खनन नैनबगी थौरमदा अथोइबा मिथुंगलेनगी ओइबा वारोल पिरदुना फोंदोखिबने। पांगथोखिबा थौरम अदुदा पार्टी की वाइस प्रेसिडेंट सलाम जोय या स्कूल केंद्र के एमएलए टीएच सैत्रबता इकोनॉमिस्ट ई बिजोय कुमार याउना पार्टी की लुचिंगबा अमदी कार्यकर्ता कयाना सरुक याखी। थौरम अदुगा मरी लेनना चीफ मिनिस्टरना महाकी वारोलदा मखा तारदुना प्राइम मिनिस्टर नरेंद्र मोदी की लिचिंग मखादा लेबाक असिगे खुंगंगदा लैरिबा मिचम मियामगी पुंसी अमदी सेनमिटलोंदा हेना चौखटनबा खोंथांग कया पाइखटले। रूरल इकोनॉमी चौखटलबा मतमदा लेबाक असिगे अपुनबगी इकोनॉमी चौखटलकदौरिबने। स्टेट असिदसु बीजेपी न लुचिंगबा लेंगाक असिना मिचम मियामगी पुंसिरोल अमदे सेलथुमगी फिवम फगतनबा वेलफेयर स्कीम क्या पाइखटले। महै मसिंग अना लायेंग थकनबा इसिंग लवु सिंगु अमदे अतै हिरम क्यादा अहोंगबा क्या पुरक्तुना स्टेट असि चौखट माइकैदा चंगसिलखले। स्टेट की सेलथुमगी मतंगदा पल्लदुना चीफ मिनिस्टरना हौजिक सेलथुमगी फिवम खरा सोथरबसु लेंगाक असिना थमोय सेंगना होनादुना हेना फगतनबा होनरी। मतम खरा चंगजरबसु चेक्सना युमफम थोंदुना सेमगलकपा ओइबना स्टेट की इकोनॉमी असि हेना मसक थोकना चौखलकने। पुमनमक असि येंगलगा मियामना लेंगाक असिदा थमलिबा थाजबा असि मांगहंदना लैबाकी इशू क्यादा मियामगा पुन्ना थबक तौमिनबा चंगे हाइखि। बीजेपी ने लौरइबा रोल बीजेपी नतना मणिपुर की और अवां नोंपोक भारत की अखोई इंडिजिनस पॉपुलेशन अखोई की खनबा पार्टी लेरमद्रे से मसी प्रजादा भाप ताहनबियो नोइबु प्रिजर्व तौरगा नोइ प्रोटेक्ट तौरका कॉन्स्टिट्यूशनली नोइदा अखन्नबा प्रोटेक्शन थम्मका नोइ कंदबा यादेन लौरइसे बीजेपी नतबा पार्टी अंत लैते से प्रजादा खंगनदो अदुना इदि बीजेपी से सही कुन-कुंथ्रा another 2030 मणिपुर दा लैफम थोई थम्भम थोई थम्नना बैठो मने प्राइम मिनिस्टर मोदी जी की सिना क्रिक क्रिक लाउना सही तुंग पुनः चननबा साबा युमनी कितंग स्लो डाउन तो बगी वन थैंक यू जय हिंद। इम्फाल दगी खापांगना किलोमीटर 69 रोम चलगा लैबा पुमलेन पाट की फिबम ngasi खुराई केंद्र के एमएलए सोइरिबा एलडीए की चेयरमैन एल सुसिंद्रोना हकथेंगना येंसिनख्रे। ngasi ऑफिशियल क्यागा लोइनना चटखिबा येंसिन खोंगचट अदुगा मरी लेनना एमएलए सुसिंद्रोना पुमलेन पाट के अकोइबदा लैरिबा खोंग मरिल सिंगी मथक्ता सारिबा उपाकी थोंग सिंग असि नोंजु था ममांगदा सेमजिनबा येंसिनबगा लोइनना हाइरिबा खोंग असि तेंगबगी थबक पाइखटलगनी। फुमदीना चाउना फुमजिंदुना लैरिबा पुमलेन पाट असिसु सेंगदोक्तुना क्लियर वाटर बॉडी अमा ओइना थमनबा अथुबदा होनरगनी हाइना थाजबा पीखी। तमेंगलोंग डिस्ट्रिक्ट की तौसेम सब डिवीजन की मनुंग चेना लैरिबा लुंकाव विलेज असि इंडिया की अहानबा ट्राइबल फ्रीडम फाइटर रानी गाइडेन लिउ की पोंगनाफम लमदम ओइबता नतना अरोइबा याहिब तानखिबा खुल अमने अदुबो सेंटर अमदे स्टेट गवर्नमेंट ना ngasi फावबा मिटिंग चंगबा वाटपगी ममी चाउना ताहौरे। हिरम असगी मतंगदा टोम टीवी की अखनबा पाउदम अमा। लुंकाव विलेज हाइरिबा खुल्लसी महौसागी फजबतन थल्लबा खुल्लमनी खुल्लसिदा लमलक की उचेक कैबो बेट पुवारीगा सागोनरबा मफम उचेक लामैदोंग अमदी मिनरल सिंग मरांग काइना फंगबता नतना मक्रू ट्रेलना फाउदुना चेलिबा खुल्ल अमनी मियोई लिसिंग अमगा चाहुम लोमना खुंदारिबा खुल्लसिदा
yum chaniga kunthra rom lei rongwai jatina khundari ba ariba khul asida government employee oiba mioi ani khakta lei khunja sing asi ayamana pamlo uba amadi umangi pothok sing maru oina uwa yanbuna khul asida leiriba mioi singi maru oiba sentok lambi oiri khunja sing asina thengnariba awaba haibasi maru oina thagnadaba isingini khunja sing asina khuldagi kilometer anirom chatlaga ising lauduna sijinna hori nongju thagi matamda nongi ising yoksinduna thamnaba water harvesting plan lenga ki mari leinaba authorities singna paikhatagi mami tadri khulasida junior high school ama leiri adubu oza sing matik chana leitabana khulasida leiriba mahiroi sing khulgi wangwada mahi tamba chatli masi right to education act lisingani taramanga bu khongaunabani haina khunja singna lohori ekoi nongkau se yam wana pale mayam huzik ekoi nongkau asida yumlak chani kontra dum leire government gi income dasu laktre ekoi yam wana panabni jo nungsina ngasi sina ibok rani magi mingda nongkau ise government naso mayam nungsina yengbibyo India government na ising si yengbio akoi ising mafam sida akoi na yengbi sida kilometer nipan mapan romda yanglame aduda ising mafam sidi di leire aduga pai sida awana dum leirame ngasi fawbada khulasida leiriba freedom fighter Rani Gaidiliu gi leiramba yum Rani House amadi mahaki ningsing furasi state amadi central government na maruoina khanbidabagum thambiri masida khunja singna thamoi sokna nungaitaba pokhauri Rani Gaidiliu gi mafamda tawimal khangba amadi ikai khumnaba utpa oina Rani gi museum library amadi Lungkau village asibu heritage village ama oina sengwat haningbagi apamba khunja singda leihauri Now we are looking forward to the government of Manipur or central government to motivate better than this. And also I hope this is the freedom fighter tombs, so she deserves better than this. And also we want to make better building than this, and also to make a park around surrounding here, so that everyone's who knows about Rani and who wants to learn Rani Gaidiliu as a freedom fighter of India, they may come and enjoy. And even there is no seat, there is no place to raise. This is the compel of the situations. So we are looking forward, and we want governments to take up this responsibility as well. Hauzik Zathariba Taramathoi Suba Manipur Vidhan Sabha Mifamgi Humni Chanba Numita Power Minister TH Biswajena Ukhrul District ki Manung Chanba Jingsui Sambu Mapum Amadi Pushing Bile Sariba Kulahum Masida Electricity Mapung Fana Fangale Haina House to Thamkiba Wafamadu Yumpham Yaudabani Haina Ukhrul District Laiba the Eastern Frontier Villages na Akan Bamong the Yaning the Bafongdurakli Opposition gi member Ama Oina Ukhrul AC gi MLA Alfred Arthur Kangnamna Pukhalaki Wahang amagi paukhumda minister na khul ahum masida mai fangle haina photo sing utki maduda nakal ani gi marakta kan mamongda awai akhum tongnaki madugi mathakta Ukhrul AC gi MLA Arthur gi maikai dagi khul ahum masida ngasi fawbada electric bulb ama fawba thandre minister na asengba khanglaba matamda wangang biu haiba wafam sing thamki loina na masigi matungda Ukhrul AC gi MLA masa yauna ngarang state power department ki executive director Sotin Kumar amade staff singaloina na khul ahum masida chatuna yengsin ki yeksin khongsat aduda khul ahum gi luchingba yauna miyam unaduna mai fangdri haiba asengba wafam adu khangmangam ki maramaduna power minister na assembly da thamkiba wafam adugi damak tangkhol Asian villages amade assembly da lale haina sengdokadabani haiba akanba wafam thamlaki tungda MSPDCL gi executive director Santi Kumarna khul ahum masida chayol ani gi manungda electricity fanghalagani haina khunja singda thajaba piki panbaya badi haukiba chahi lisingani taramari da khul sing asida transformer install tormlabasu ngasi fawba mai fangdana lakibani haire Thaubal district ki Nongpok Sengmai police station gi manung chanba pechi chinglakta ngasi ayu police amadi CDO Thaubal gi kangbu amana frisking amadi checking tawbada yuyon bani haiba miyo ani fagat kre hairi police dagi fangba pawgi matung ina faraba miyo ani adudi charangpat mamang laikai dagi kangabam Jiten Singh chahi nimpu apokpa ki matum amadi huikap awang laikai dagi laiton jam Joy Singh chahi kuntrani thoi apokpa el
Narahari Kawi, K. Jitendagi U liter Chamari Aduga L. Joydagi U liter Chanipanga Kunmanga Puna liter Lising Amaga Chaniga Kunmanga Fagat Pangamki, using Adu Si Stok Salabatunda Makataba Ain Yoiba Tabak, Lokanaba Yaripok Excise Station the Kusina Krehairi, Atopa Pawamada District Police Tobal Nangarang Nimidang, Tobal Moizing Lamkai Sorok Mapagi Yum Amadati Bahumbagi Tabak Jatabada, Heroine number 4 ni Chingnaba Gram Nipan Henbagi Polanga Konaba, Mioema Fagat Kre, Farba Mio Edugi Mamingna MD Nahatoi Chahini Punitoi Apopa Laikidraba MD Mohammed Jen Kawi, Laikai Adumakta Dagini, Mangondagi Selo in Lupali Sing Tarataruka, Yankai Suri Kabatori Haiki. Paugi Marathana Temba Break Amalogari. Lions Gym Health and Fitness Competition kayada mana kaya fanglakraba well qualified trainers singi makhada hangdokchaba khutlai matik chana leiraba amadi nupa nupi punna sanaminaba yaraba gym ne. Admission fee rupees 500 only, monthly fee rupees 500 only, 1 year rupees 4,500, 6 months rupees 2,400, 3 months rupees 1,300. February thagi oinadi admission fee logjaroi. Pollution free location oiraba amadi tha ahum khudingi free health checkup ki kudong chabsu pijari. Ngasi maglengsin biro Lions Gym Health and Fitness. Kwakaithel Haino Khongnembi Pukri Mapal. Contact number 7005687478. Break matungda mayamba amukhana taramnok chari makhadaba pau pijari. Manipur gi amatangairaba mahaigi pukai oiriba Manipur University bu manghanana ba honaramba hanagi BC AP Pandebu thabaktagi dismiss tokhiba laibak asigi amadi mahairoi singi mai pakpani haina veteran politician O Joina Fongdokre ngasi Manipur Press Club ta pangthokpa paumi singa unaba amada mahangna makataraduna lamdam asigi puwari oihogadoraba mawongda pandena maram oraga University asida thokhaidaba thodok kya thokhankiba Oza Singh Fazin Bamade Mahiroi Singh da Makhal Makha Kyagi Miot Minai Chathaki Masipumnamak Asi Pali Balenga Asina Pande Bukanana Bahonabadagi Tokiba Togdok Naktane Mahaki Mayokta Mioi Anina Saba Inquiry Committee Semduna Yang Silabamatung Maral Lai Rehaina Tabaktagi dismissed Tokibane Adum Oinama Lamdam Amagi University Amabu Laikata na Manghana Bahonarambatanatana Tonganba Maral Kya Lairaba AP Pandegi Mathakta dismissed Toba Kaktanatana Makhataba action Lokhatfam Tok Tabra Haina Varat Langakta Wahangkya Hanglakli Manipur ki praja mayamna Pande Lokthona Bahaiba Kandati Nasi Laiba Sarkarna Sarkar Isla Yori Bara Intiki Dol Singi Kanguna Pande Kanna Bahonaba Manipur Miyamda Satugi Sangsan Singda Manipur University Satu Singda Wantandana Sathagi Basaja Singdu Akoi Asijo Akoi Adam Minghangi Jumdaba Tabak Kaya Taudana University Mang the Basata Maya Mananavagi BC Singi Marak Takaradi Madu Tauram Dabasi Dandi Piba Yadaba or Mbi Adabu Yamong Jumdaba criminal offense over Akogi Adugumba BC or Gilmadu Pium Toktabra Hipsi Akoi Baro Sakata hanging Bawa Amaromda Paumi Singh na hangba wahangi pau khumpiraduna hauzik chathariba council na loba parikhyada ngarang thokiba political science ki question da BJP gi election symbol ye u haiduna mark mari piduna hangliba question nasi lengak asina education bu politicize tawna bahona bane masina tungi yumbi oiriba mahairo singi punsibu lana lamjing khiduna manglak nabagi achoba masak ama oirakani haiki Education si politicalize tawi haidu tai It indicates the politicalization in the education system of Manipur. It is quite unfortunate and it is not appreciable. Taganingai with the Podam near. Lengak asina
Ching amadi tamgi mari chesenaba honajarabasu Manipurgi manung hanjinba mafamsingda leiriba MLA amadi makok thongba luchingba singna mai onsindabana mai pakpa ngamdana leiri haina Manipur People's Democratic Front ke Secretary Shapam Samungongna phongdokre ngasi Manipur Press Club ta pangthokiba paumi singa unaba amada mahangna makha taraduna Kamjong District ke Fungyar Assembly Constituency gi manung chenba IC Molvailov Kulta Faimol amadi Faiko Village da hojik fawba mai fangdaba tanatana thangna chanaba amadi ana layengi khudong chadaba kaya mayoknari Manipurna India da tinkhiba matamdagi hauduna chahi humputara henjilak labasu matamgi pai khiba MLA Minister khaktanatana constituency asidagi Manipur gi Chief Minister fawba puthokraba constituency asida sothana leiriba sina takwadi matamgi palamba MLA Minister singna meeting suksang sanglamdre takpani haiki Honorable Chief Minister na Hariba District Collector dagi singadana Hariba Kamjong District ki manungda laiba posting tariba medical gi doctor gi oigera each and everything Hariba mayam sing se Honorable Chief Minister na akan be action logudam ne aduna Hariba mayam sing se masi tawbada maru oina ekoi cabinet mantri mayam salaga jaga da day to day salaga yengba ngamba nate haba aduna di moigi sarkar gi component oriba hariba officer sing IS MCS MPS adigi medical officer sing executive engineer sing mari leinaba department gi singa se masi sabsaba keno tawdam action logodam Paumi singa unabadu da sarya khiba MPDF ki President N Nodia Chana khulmanga sigi lambi thongi fibam fatabana maram oraga kilometer kunlom lapnaba khul sing asigi akoibada leiba amata ngarba PHC su mathau tawba ngamdana leire masipum namak asibu ohaliba district collector amadi atai district representative singi mathakta hauzik paliba lengak na matik chaba thabak laukhat piu Kudak asidagi asoiba kaya si semdok hodrabadi lengaki khungang chalu haiba mission mai pak pangamloi haina mahangna makataki Singam suktam aikoi amata waje amata nungsina ji haina hairi basibo ena kunba mi tu da lai amana panglai da lai da raga nungai mina si haiba je lai ba mi duna mabung nungai ram gadra ba loina aikoi equal मानवी तो भावों की कॉन्स्टिट्यूशन की मतुंगी नदी इक्वल मानव वाही बनेबा अली कोई मानवता बनेबा Rotary International gi chahi chamagata manga suba mapok kumon thoram ga mari lenana Rotary Club of Imphal na sinduna Right for a Clean Imphal City and Healthy Life haiba paugzel puba cycle rally ama changangai da leiba velo bicycles and accessories showroom gi mamang da gilam thakre Your garbage, your responsibility. Stop littering. Yes to cleanliness, no to litter. Haiba na chingba plate card kaya thaduna chetkiba cycle rally adu konthozam kendra ge MLA Rotarian Dr. Sapam Ranjana lamtharba matung kai sampat Governor Road amadi Kangla fauduna chatlaba matung ima kaithel da cake kaktuna amuk halaklaga velo showroom da thunglagadabane Club asigi member sing Moneywood Club ki member sing amadi sanaru kyana sarugyaduna chetkiba Rally eduga mari lenana Rotary Club ki President Dinesh Haubamna Rotary Club ki chahi chamagatara manga suba mapo kumon ga mari lenana pangthokliba cycle rally asina miyamda luba namba Imphal ama ohenduna tinjang kaijang daba khunai ama ohenbada miyam punna sharuk yaminasi haiba wakhalon da pangthokpani haiki State Bank of India Officers Association senduna lamdamasida ahanba SBI officers singi oiba Regional Conference ngasi Jawaharlal Manipur Dance Academy gi Auditorium Hall pangthokre Thormaduda All India Bank Officer Confederation gi former General Secretary Franco State Bank of India Officers Association Notice Circle gi President Dilip Kumar Roy amadi GS Rupam Roy amasung Central Committee Association members Taranipan amadi pensioner singsu sarugyaki Thormaduga mari lenana SBI Manipur University campus ki Chief Manager Laurembam Romena notice ki state sing da leiba association sing asigi amatoibagi saktam ama semnabagi wakhalonda sigumlaba conference asi pangthokpani haiki Masigi program si akhoi region da chalaga amumuk pangthoi akhoi officer association gi unity haiba dare ko mayam si ge punjan na ba amatoiba ihau ama sagan ba punjan na pangthok program ning asi maroiba program ji sinbagi pandam di adu ngasi program si da saru gyana ba अखोई सेंट्रल कमिटी एसोसिएशन की सेंट्रल कमिटी की मेंबर पुनः चौरागना मोई तरा तरे तरा निपान मुक्ति इम्फाल दा हुजिक थुंगलदुना लेरे मखोई प्रोग्राम सिदा सरुक यागनी लोइनमक
Khangabok Makha Laikai Part 3 dagi Laishram Ichobagi Awaba Punsi Wari TOMTV na akhanaba paudam oina miyamda sandokhraba matung tongan ba miyoi kanglup kyana ngasi su lepa leitana mateng pangnarakle ngasi su I pau Manipur WhatsApp group ki chahi mari mapung pharak pagaloina na ahan boina ichobagi imung manungda chana thaknaba polam kya mateng oina pikre group asina leita laira kya amada lepa leitana mateng pangkhigani haina group asigi admin Laishram Jackie Khumana phongdorakle Sandong Upper Primary School Kumbigi Nauna Saba Kitchen Boarding Amade Bathroom Ngasi former Minister and Mangina Sangaduna Miyam the Kusana Kray Tharamaduga Mari Lenana School Asigi Headmaster KH Indra Kumar na Hokiba Chahi Kun Lom Asida School Asida Mahairoi Watana Boza Singna Kanna Honaduna Laki Madugi Mahayo in Angasidi School Asida Mahairoi Chamri Romda Mahai Tambiri Masigi Matakta Lairi Kara Sonba Mahairoi Singida Makanduna School Asida Lehenduna Lairik Tambiri Bane Mahairoi Singh asi school drop out oiduna mahai tamba tokhigadra haibagi nungnangba leibadagi school asida thamduna makhoibu takpi tamibagi thabak asi paikhalakpane hauzik leiriba boarding asi miyamgi matengdagi lupa lakh mari rom changna sakhibani haiki loina angang sing asi school da thoidona school ka ba ka daba larik ki value thoidona khar wasaba mayam ama lerakanda masigi angang sing asi ka daba mayam dagi school lana orpa aduga school lana si mathanda adum akoi drop out torpagi khudaiba maramadana hariba angang sing asi drop out dagi kannabgi damakta haribi school asida compulsory makoi se lengdra lehlakanda makoi da education pin na bagi larik tambi na bagi adugumba khodong saba ama ngasigi sigumlaba school asina aka angang sing da piba yana na bagi sigumlaba boarding room asi tongana akoina सरकार की हौजिंग मकीदी सरकार की ओबे फल लेते अखोई लनाई सेमगत सगत सरकांदा अखोई ngasiगी इनोग्रेशन फंक्शन असी पांगथोकसबनी पाउगी मरकथन अतेन ब्रेक अमगस लोगजरी Nauka Hearing Aid Center Kumja lising ama chawpat marifom doi ki hona chai kuntra manga hena Notice India ahan hearing aid clinic mo ne lereklaba Nauka gi info center ma hangjare TV ma phone gi konjel loinana nil khongum fum na ta ngam da gi awaba mayok na di bana al koding mag wabi rogano Nauka Hearing Aid Clinic ngasi makleng sin direktuna completely invisible water resistant amadi rechargeable oraba digital hearing aid hapiu ta ngam gi pangal wala badong gi khangna chana ba single power se tambio ai khoi gi leifam di Nagamapal Main Road, Pogoi Sangam Lekai, near Community Hall. Mobile number na 6000954159. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter-wise test, individual attention, regular feedback and parents-teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Break matungda mayambo amuka na taram nokchare makhataba pau pizare. Ngarang dagi hauduna numit nini chumna chatharakiba Manipur State Council AIYF ki tarama palak suba State Conference cancellation kre haina. Federation asigi Secretary KH Himalena Thadorokpa Cherol amana hairakle. Cherol asina makha tarakli badi ahoba numita organization ge draft report puthoktuna akupa amadi state asigi mapung oina naha singna thengnariba issue singi matangda khana nainaki. Aroiba numita delegate member singi manungdagi member kuntra mangana saba council member taramangana saba executive committee amade member nipana saba secretariat mathang sitna khanki Loinana conference asina state asigi laik lai sumatik chana hairaba sufam nompham khangdraba masagi phangpham thokpa hak sing phangdraba amadi maru oina naha oiriba singna thengnariba issue sing state amadi national gi thakta bukhatuna chap chana thengnana ba haina warep lauki loisalakpada March ki tang 15 dagi hauduna Hyderabad ta numit mari ni chupna pangthokadaba national conference ta saruk yarunaba miyoi 13 amasu delegate oina khankhyairi Lambigi laibak thiba thodok amada ising mari amadi haksangi atai saruk singda sokpadagi Jenims ta layeng duna lairakhiba Moirang Thana laikai dagi masagi chahi 13 surba thoksom rohit tangasi aikhoi mioi basi amatani haina mingthonba tengbang lof amana selgi mateng pangkhre loop asina ngasi Jenims ta chatuna tengbang pibagi mikup aduda imagi president N Michael na Ranjit ki anaba layeng bada kharada oirabasu mateng oina ba haiduna imagi member singna araiba sel khaigat naduna Tengbang bani haiki
Manipur Police Department paikhalakpa Police Public Relation gi sarukam oina ngasi Ayok City Police ki OC Sudhirna Luchingba Police team amade Thangal Bazar da dukan tawriba singa khusamnaduna Thangal Bazar gi MG Avenue gi akoiba mafam sing sit sengkhre. World Health Organization gi expert kanguna China da novel coronavirus ki laichal na khwaidagi hena sokalaba mafam ama oiriba Wuhan City gi Hubei province da hakthengna na chatuna yengsinkhre. Hauzik fawbada laichat asina maram oiraga China da laikhidaba miyoi masing lising ani ga chamri ga nimphuni thoi sukre laichat asina sokalaba miyoi masing na punna lising humbutara taruk chamapan ga kuntra taruk sukre. China gi National Health Commission na piba report ki matungina laibak asigi provincial gi thakta laiba mafam kuntra ma thoi dasu laichat asigi ke sing thengnari hairi. Hauze mong sanaba gi pau phangbigani. Prime Minister Narendra Modi ne video conference ki khuthangda ahanba Khelo India University Games KIUZ hodokre thoramaduga mari leinana Prime Minister na KIUZ asi somnagi achamba tournament amanate masi leibak asigi sana khotnabagi lamda achauba khongthang amani haina phongdokre. Chaliba chahi asigi February 10 dagi 13 fawba Uttarakhand gi Haridwar da leiba Nehru Stadium da pangthokiba Ek Bharat Shrestha Bharat Zone 3 National Integration Tug of War Championship ta sarugyaruba Manipur gi sanaroi amadi official sing asi Manipur Tug of War Association na haraukte amna okre Kumalampakta laiba association gi office ta pangthokiba chamba thoramaduda haukiba chahi gi me 19 gi 18 fawba Nepal gi Kathmandu da chathakiba 12 suba Open National Tug of War Championship lisingani 18 da sarugyaruba sanaroi sing da su achamba khudol piduna pungning thogatki. Ngasi phongna kiba pause singda kari kari maroiba pau yauribagi habadu mayam puna muk khaminasi. Lamjingba Times Tupul Imphal Yogadaba Railway Tunnel number Mari Sangakre Railway Project Sing Lisangani Kunithogi Mars Fawbada Semgat Paloiragani VK Jadav Class 12 ki Physics ki question standard kachanadre Mahiroi Kiyama Kutukut Hamnakre Thabak Potharaba employee re-engage Tobada Puking Togate TH Biswazit Imphal to rail Mapal dumping area on Toklabra to rail Fagatnaba Thabakta Nakal Amadadi Karimata Yengsintre Sangai Express Sabaloidriba Civil Secretariat Ror Taramariga La Kumputara Tareti Furniture Sizinadri CM Namiyam Gi Wakatakre CII Gi Kangu Amasi Yamunakre Random the re-engage to Davis was it. Pokna firm. To pull Imphal railway tunnel number Mari Sangakre. Railway tunnel Pumnamag listing and Ikunmathogi December forward the Sabaloin Honari VK Jadav. ADB gi Samthang na Sakraba Thongidama Works Department Narbatagi loan Loramlay. Re-engagement Gitabak Sale Jaraga Hapani Kanbachunde. Naharogi Togam. Miyam gi numit amasung Hill Leaders Day pangthokre miyoi lising ma chamanga rongi complaint chamanga gi mathakta CM na takre Puwari ga sago na duna laklaba Nambol Naurem da laiba Utrapat ki saktam nongmagi kasilakle NACN IM gi captain Thado Kibadagi lambi thingba tokre Chingi MLA sing da piriba Local Area Development Fund hangat pigidabani shed Art and Culture promote Tongnaba staff singer Kathopagaloina na Tabak Tawuchange Jayant Kumar. Shana Laibag ISSLC Flying Squad na Center Amada Tokan Kiba Tawdok. Jailda Thamni Hairubadagi Mahiroi Nupi Machama Hospital da Laikanari. IMG Captain Thadokre National Highway 102 Tinzimbagi Tabak Shukre. Trilateral Highway gi Khananaba Myanmar gi President Lakadori. Tupul Imphal Rail Lambi ki Tunnel number Mari Sangakre Assam Rifles amadi Police na lupa crore ama henbagi drug fare Iraibak Ngallingaida Fagadaba Malamba Laingak Senja Thumzada Oina Mayon Thaikre CPI Thaubal Police na Nisa gi Mayokta Sangsilakpa Khongjangda Yu Sungkham Mari Thugaikre Miyam Yaudana Police na Paikhatpa Thabak Maipakloi Aroibada Maroiba Pau amuka na pijari
मणिपुरदा ngasi tha taruk taret ki matungda chawkhat maikaida achauba ohongba ama miyamna uba fanglagani haina Chief Minister N Birena thajaba pikre. Kurai Kendra gi MLA su oiriba LDA gi Chairman L Susindrona Pumlen Part ki fibam hakthengna chatuna yengsinkhre. Amadi Rani Gaidin Liugi Pokna from Lamdam Oibata Natana Aroiba Yahip Tan Kiba Lungkau Village Lengakna Mirai Bibaga Pankak Ohori. Hauziki Wainadi Manipuri Pau Matang Sidalo Sinjare Mideng Tabiri Basingba Mukahana Krumjari.